Shel Thumgi Khudongchadaba Leptana Mayoknabana Ahal Oisinbagi Khongjel Yangsinhanli Aikhoi miyoibana ahal oisilakpagi mawong amadi matam tangkak asina chingba asi aikhoi gi punsi marel pari puri gi oiba maram amadi environment ki makha poli adubu Shel Thumgi oiba phibam haibasisu ahal oisilakpagi maru oiba machak amani Yamdrabada chahi maridang oirabasu Shel Thumgi awaba leptana mayoknaba miyoi singna atopa miyoi singdagi ahal oisilakpagi Khongjel Yangsinba heli haiba research amada khangba ngamkhre Ahal oisilakpagi Khongjel Yangsinlakpa haibasi chap manaba chahi tangkakta leiba atopa miyoi singa yengnabada pangalgi oiba matik mayai hanthaba adubuni Asigumba miyoi asi cognitive function su pangal su hantharakpaga loinana makhoigi ida inflammatory marks singsu hengalakpa yai hairi C reactive protein amadi IL6 kumba inflammatory marks sing wangba asi infection amadi cancer na jingba yauna khudongthiba kayaga mari leinai haina scientist singna hairi Ahal oiba migi masing yamba mafamda ana layengbada sel ka hena changbana ahal singbu chaitheng yamna pi Maru oina western society da masi thoi masina maram oiraga ahal oirabasu haksang fana leibagi tangai fadaba adu mayek sengna hengalakli Denmark ki University of Copenhagen gi Department of Public Health ki researchers singna Shel Thumgi awaba mayoknabada miyai chalaba miyoi singa yengnaba matamda chap manaba chahi tangkakta leiba Shel Thumgi awaba mayoknaba miyoi sing asida chaitheng phangbara haina thijinbagi damak study ama pangthokki Chathakiba study adugi result asi European Journal of Aging kauba journal amada fonglakhi Study asida hairiba Shel Thumgi awaba mayoknaba kanglop asida Yauriba miyoi sing asi senthok yamna nemba kangbuni Masida yauribasi leibaki average income dagi chada humpu henba miyoi singni Researchers sing aduna miyai chalaba miyoi lising manga ga changwa ga humdra manga da study tauki Miyoi sing adugi manungda 18% di 1987 dagina 2008 faubada Shel Thumgi awaba mayok nakhiba singni Rikkelundana luchingba tim aduna chaukri da phamlambadagi haugalakpa khutpai chetna paibagi chang chongba amadi balance yauna physical amasung cognitive function animakpu kupna nainaduna ahal oisilakpagi maramda study tauki Maduda chahi mari natraga mari dagi hena Shel Thumgi awaba mayokna raklaba miyoi singdi Shel Thumgi awaba amukta mayokna driba miyoi singna tawba ngambagi chang adu yauna ngamdaba thengnakhi Asigumba Shel Thumgi awaba mayoknaba miyoi sing adugi ida inflammatory mark wangkhalakpasu researchers sing adun thengnakhi Fanglakliba result sing aduna utli madudi Shel Thumgi awaba adudagi nanthoraklabadi thuna ahal oisinhande Aduga karigumba awaba adu asum mayoknaduna leiragadi ida CRP level hengallakkani Nungaiba wafam amana punsigi ngalingai tangkakta matam kharadang Shel Thumgi awaba mayoknabanadi thuna ahal oisinhannabagi khudam phangde Adubu matung tarakpa punsigi tangkakta senthok watpadagi Shel Thumgi awaba mayoknarabadi thuna ahal oisilaknabagi maram ama oi Masina taklibadi naha oiringai matamda lairik tamba amasung matamgi contract job sing tawbadagi Shel Thumgi awaba mayoknaba asidi miyai salaklaba matamda thengnariba lairabagi khudongchadaba adugumna awaba mayoknade haibani Masina maram oiraga thuna ahal oisinhanba haibasi chahi matanggasu mari leinai haibasu takli Adubu study asi limitation khara dil leirami Khudam oina researchers sing aduna thuna ahal oisilaknabagi machak oiba atopa maram singi maramdi khannakhide Machak sing adudi Shel Thumgi khudongchadaba mari leinadaba Adubu maduna maram oiraga punsi telhanba natraga thuna ahal oisinhanba leina ama narakpa haibasisu amani Atopa wafam amana study adu tongan ba society singi ahal singda chathaba nate Denmark da laiba miyoi sing khakta da chathaba maramna malem pumbagi oiba mityengda yengba yade Study aduda fangkiba evidence sing aduna utli madudi
Sahi khara khaktang sel thumgi awaba mayoknabaga nganna ahal oisinhanbaga mari leinade. Adubu chahi mari natraga mari dagi hena sel thumgi awaba leptana mayoknarabadi miyoi aduna miyai chalakpa matamda pangalgi oiba tawba ngambagi chang amadi cognitive function hantarai amasung inflammatory level wangkhalai. Rikke lunna haiki madudi nganna ahan oirabadi yamdringaida haksang sontharakpadagi layengbagi changsu hengalai. Masina anaba mi masamag amadi khunaidasu potlumpi. Aikoina thijinbada pangliba asina sel paidaba haibasi tuna ahal oisilaknabagi achoba maram amani haiba utle. Pangliba knowledge asina chahi nauna ahal oisilakbagi khudongchadaba mayoknadanaba hotnabada sijinnaba yagani. Sel thumgi awabasing kokhannaba hotnabada miyai chalaba miyoising tuna ahal oisilakbagi chang hantahannaba pambai oigani hainasu researchersingna phongdokli.